Speaker Thokchom Satyabrata yauna MLA Kharada Chief Minister amadi Atay Minister gi portfolio pige haina phone toksilakpagi scam da chenaba miyoi ahum Delhi Police na faraba matung Manipur Police na Imphal da purakrai Makhoi ahum asi ngasi Imphal International Airport ta Manipur Police ki team na Delhi dagi purakhibani Panbayawadi and Biren na mamang thagi tang mapanda Chief Minister from dagi resign tawkraba matung Union Home Minister Amit Shah gi macha nupani haina saktak chaba miyoi amana Speaker yauna MLA sing the Chief Minister amadi Atay Minister gi fam pige lupa Crore mari PU haina phone gi kuthang da demand tawkhibani Makhoi ahum adudi Uttar Pradesh ki Ita district ki manung chanba Nidwari Kaladagi, Uves Ahmad Chahitaraman Apopa Sagir Ahmad, East Delhi gi, Gazipur Sapera Basti Garoli dagi, Gaurab Nath Chahitaraman Apopa Udam Singh Amadi, Mayur Bihar Phase 3 dagi, Priyansu Pant Chahitaraman ni, Makhoi ahumang Imphal West Police Station gi Sub Inspector Faruqi Sheikh amadi Sub Inspector N Mairava na luchingba team amana ngasi ayupung 9 makhai taba matamda Indigo gi first flight purakhibani Makhoi ahum gi mathakta Manipur Police na BNS 318 close 4 haibadi mi amada mahaki thaba du oihangani loinana sale natraga pochai PU amadi 319 close 2 haibadi mi ama saduna atopa miyoi amada nam thak tawbagi maralda police remand lawthakibani